Hello, ima ibin maru mapang singbu. Ahan mamaktada Prabhu Yesu Krista gimingda taram na ukjawani. Ngasi se gospel sermon maksuna taba story maksuna taba Christmas ki numit 25 December asida 25 December asida Yesu Krista asita sengna mapokpra magi mapok numit oibra atagna oidabra haibagi matang asida ngahaktang discussion to minasi tasing namak 25 December asi Yesu Krista gi mapuk numit oibra oidabra oidagna karigi ngasi phawa asi chahi akoina 25 December asi Yesu gi mapuk numit ni haina palan torga lakpra haibagi matang asida tongan ba view hayu tare tongan ba wakhalon ase khoi ngahaktang ngasi gi pungja sida yengmina bagi damakta view sing adu pura galak sai aduna karisu nataba gumna leiba adubu ngasi gi Yesu gi pokpa numit ase amaromda yamna hot topic haisira big issue amasu oiba galoina na ngasi gi matang asida tongan ba article Google da pik thana khoina uba phangi aduna maram oiraga ngasi se 25 December asi Yesu gi pokpa numit ni haina hairamba view sing khara aduga 25 December asi da Yesu pokte haina haiba kangbu sing gi view adu ngahaktang yengmina nangai tausi masigi video asi mi ichinaw sing bu ena seranana punanabagi nate akoina view sing asi yengle harga akoigi knowledge hena lenanabagi damak haina simlapani aduna aranba aso ngam yauraga su bab taminaba natraga ngakpinaba amuka hanna kanghanjabani hoi tasek nadi shortcut ta hairagadi Yesu gi mapuk numit tha ase kanana su khangde hairagadi kaisu laloi maramdi magi mapok numit tha ase kanana su khangte Bible na su record taude idaga leite haibasi ikoi loina magna khangraba ngatani hoi Bible ladi mahak polakani haibasi repeatedly Bible verse akoina uba phangi adubu kari numit ta po'i kari tha da po'i haibasi tap jaba Bible na su idaba maram na kanana su khangde haiba yai adu khaksana taduna Christian sing writers historians apawa Irenaeus Origen Tertullian haina chingba makoi sing asina su magi mapok numit asing maramda karimta hairamde haibisi koina ui maduna maram oiraga Yesu gi mapok numit asi kanana su khangde haibisi koina tarang na khangba aduni adubu aina sum video si yeng research tawba matamda masigi mapok numit asida tongan ba views leiba na maram oiraga khuding ma du koina collect tore haraga akoina su karamba si thajaba yabra karamba si chumbra thajaba yabra haibidu khanna meraga koina su knowledge khajik tang oiresu kana naba oiredi knowledge oirangai oiredi haina masigi topic asi khanna nei nabagi damakta ina choose tawrakpani maram aduna karisi son thadabida delay tawdabida topic ta changasi topic adudi karino 25 December asida akoina Yesu gi mapok numit ni haina celebrate tawba Christmas asi Yesu gi tasena magi mapok numit oibra asini topic do aduna views ahanba point akoina yengadawasi positive views haibetare positive views asingisina 25 December asi Yesu mapok numit ni haibasi positive aina mingthon jai positive aduna positive point do ahanba akoina yengminasi mi mayam asina Christmas ase kari haibra harga Christmas ase Roman singi festival Saturnalia means honor of Roman god Satan haiba festival ase December 17 to 23 da celebrate torami palan tonarami adugi sumathakta AD 274 matamda Roman Empire oiramba Aurelian na Siam lamba establish to ramba Natalis Solis Invicti shortcut Sol Invicti
meaning birth of unconquered son haina festival on celebrate tawramba asilei 25 December da aduna makoi kangbusin haibse madudagi festival Roman singi festival adugi copy tawraga hojik se Christian singi festival Christmas ase copy tawrak pani madudagi copy tawraga celebrate tawrak pani haibasine makona haibse adubu akoina ethicalbutcher.co UK blogger nupa asina kari haibra haraga hoi matha Roman singi festival gi numit tha adu chap manai haina Christian singna copy tawrakpani nakoina haiba taraga su nakoina khangadabadi yes numit tha thawan ma numit natra mat numit tha natra tang asi manai haina noina copy tawbani hairaga su nakoina khangadabadi Christian singi festival asi 2000 AD da 2000 AD before mamangdagi hona Nisan 14 haibdi March 25 aduga 25 December Christian singi festival asi 2000 AD mamangdagi hona leiram khrabani adu khachuna taduna Roman Emperor Aurelian na Sol Invicti 25 December da celebrate toramba festival adugi mamangdagi hona Christian singi festival asi record torga leiram labani haibasi asinupana haibasi akoina article da akoina thingnai uba phangi madukhaktana taduna recent study tawami singna kari haibra raga Sol Invicti haiba matang asida 12th century phaba asigi matang asida karisu panba khot pangang wasak pakarisu leite aduga sigi Sol Invicti Roman Emperor Aurelian na lingkhalamba Sol Invicti festival asi December da tongnaramde palan tongnaramde adu masidi October da tongnaram-bani haibasi recent study toba singna phangba khona ui aduga sigi Roman singi festival Sol Invicti haina chingba singa sigi 12th century dagi 12th century mathakta haurakpani adubu Christian singi festival di 6th century matam dagi hona sigumba festival asi palan tongnarak khrabani haibasi mahak sinupa singna haido haibasi tasingna mak akoina magi article da uba phangi maramadun mana hainingbasi Christian singi festival December 25 Christmas haina palan tongnariba asi Roman singi festival gi numit tha matang tang natraga tha manaraga su makodi copy tawbanate masidi 2000 AD mamangdagi sumaina palan toraga lakhrabani haibasi sinupana phongdolambase khona uba phangi adugi sumathakta calendar haidi tongan balei dugo calendar gi matang asu mangna mayam iraga lei adugo mayam du khona yengdraga su mahangna maru ona point to khiba hai khiba amalei madudi kare no haragadi Orthodox natra Coptic churches singa ngasi phawa ase Julian calendar asi use tonari aduna mona use tawbal matungina Julian calendar di matungina Christmas ase makoina Orthodox natra Coptic churches asina Christmas ase Julian calendar gi matungina January 7 na celebrate tawi madugi Julian calendar gi date 7 adu 7 January adu akoi damakta 25 December ni haibasi akoina uba phangba aduni aduga 6th century matamda England natraga Celtic Britain gi lam manungda mi mayam ase Christian oiram khrabani aduga sumathakta Christian oibaga loina Christmas ase so 6th century dagi Western England natraga Celtic Britain Western Europe Great Britain makoi kangbu sina 6th century dagi celebrate toba hawak khrabani aduna Roman singi festival adudi 274 AD dagi natra 12th century phawada
ꯃꯈꯣꯏꯒꯤ ꯁꯣꯜ ꯏꯟꯚꯤꯛꯇꯤ ꯍꯥꯏꯅ ꯆꯤꯡꯕ ꯐꯦꯁꯇꯤꯚꯦꯜꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯍꯥꯏꯕꯁꯤ ꯁꯤꯅꯨꯄꯥꯒꯤ ꯑꯥꯔꯇꯤꯀꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕ ꯑꯗꯨꯅꯤ ꯑꯅꯤꯁꯨꯕ ꯚ꯭ꯌꯨ ꯄꯣꯏꯟꯗ ꯀꯔꯤꯒꯤꯗꯃꯛꯇ 25 ꯗꯤꯁꯦꯝꯕꯔ ꯑꯁꯤ ꯈ꯭ꯔꯤꯁ ꯖꯤꯁꯨꯒꯤ ꯄꯣꯛ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅ ꯄꯥꯂꯟ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯗꯤꯐ꯭ꯔꯦꯟ ꯇ꯭ꯔꯦꯗꯤꯁꯟ ꯅꯠꯇ꯭ꯔꯒ ꯊꯤꯑꯣꯔꯤꯁ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩ ꯑꯗꯨꯕꯨ ꯑꯥꯔꯂꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯇ꯭ꯔꯦꯗꯤꯁꯟꯁꯤꯡꯅ ꯍꯥꯏꯔꯝꯕ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯃꯦꯔꯤꯉꯣꯟꯗ ꯆꯠꯂꯒ ꯎꯅꯔꯒ ꯅꯍꯥꯛ ꯃꯤꯔꯣꯜꯂꯛꯀꯅꯤ ꯑꯉꯥꯡ ꯄꯣꯛꯀꯅꯤ ꯃꯥꯒꯤ ꯃꯤꯡꯅ ꯖꯤꯁꯨꯁ ꯊꯣꯟꯒꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯔꯝꯕ ꯎꯅꯕ ꯃꯇꯝꯗꯨ ꯃꯈꯣꯏꯅ ꯍꯥꯏꯕꯁꯦ ꯑꯗꯨ ꯃꯇꯝꯗꯨ ꯃꯥꯔꯆ 25 ꯃꯥꯔꯆ ꯑꯣꯔ ꯑꯦꯄ꯭ꯔꯤꯜ 25 ꯃꯥꯔꯆ 25ꯗ ꯑꯣꯏꯕꯅꯤ ꯃꯣꯏ ꯎꯅꯕ ꯃꯇꯝꯁꯦ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯃꯥꯔꯆꯇꯒꯤ ꯄꯥꯔꯒ ꯊꯥ ꯃꯥꯄꯟ ꯃꯇꯨꯡꯗ ꯊꯥ ꯃꯥꯄꯟꯗ ꯌꯤꯁꯨꯁꯤ ꯄꯣꯛꯄꯅꯤ ꯑꯗꯨꯅ 25 ꯗꯤꯁꯦꯝꯕꯔ ꯑꯁꯤ ꯌꯤꯁꯨꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯁꯤ ꯃꯔꯨ ꯑꯣꯏꯅ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯂꯝꯕ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯊꯥꯖꯕ ꯚ꯭ꯌꯨ ꯑꯗꯨꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯕꯁꯦ Jesus was conceived and had died on the same day of the year haiba asini ahum subada AD 306 to 373 Syria gi mi ama Saint Ephraim ko nupa asina Jesus asi Nisan 10 atragana 10 to 14 Jesus asi 10 to 14 Nisan hai ko di Mars tha asini Nisan 10 to 14 aduga Mars puglambani aduna akogi March 25 became a fixed date on the Gregorian calendar to make this movable dates on the Jewish calendar haina hairamba se koina uba pangni mari subada Jewish festival dimrakta Festival of Light Hanukkah haina su kangnaba masi Kislev 25 Kislev di moki exertion di ha ni 25 evening dagi hogani Kislev 25 means the month in the Jewish calendar that occurs about the same as December Hanukkah festival masi makoina tongan ba kari haisara active the labor gira kari lan tona bagira adu tongan ba problem maramda Hanukkah festival asi chahi kuina tongarak rabani pangpalam tongarak rabani otap tongarak rabani adu Jesu na pula konumi chahi kaya gi matungna Jesu su Jews ama oina magi mapu na oina 25 December asi Jews torak pa oirambani hai bise makora ka bukaran su haja ba thami aduna positive view adu mari duni jukse negative view longa muka yingasi negative view gi number 1 da makoi kangbo na haibu December 25 asida Yesu Krista gu December 25 Yesu Krista gu mapu numi nate aduna karigino hayadi Israel machasing gidamakta Passover festival asi makoi gidamakta yamna maru oiba festival amani aduna Roman sing rural matamuga rule to was in the Roman sing na Israel machasing the census lawna gidamakta kauramba matam adu masigi March or April ha asi orambani haidi March or April ha asida makoi na Passover festival do palan tawna rambani aduna masigi mamakoi gi Passover festival asi it may be the best time Roman sing the census lo ngai ko budu adu oram gani maram aduna masigi festival asida yangna budidamakta Joseph and Mary su tatluba aduga angang si Jesu si poklak pa oram gani maram aduna Jesu mapu numi si December 25 oram moy oiroi sigi festival matam Passover festival matam March and April tha sida po gani haibasi negative view or number 1 da kon ubu phangba aduni aduga ani subana Jesu mapu numi da si autumn haibdi September and October da ogani haiba kangbona hairamba mu yengsi makoi kangbona haibasi
Yesu popa numit ase tha December 25 oide September natraga October tha asida oigani maramdi masigi tha manung asida Israel machasing di festival yamna maru oiba ama lei madu kare no haraga Sukkot festival Feast of Tabernacle haina sukangnaba asigi festival asi Jewish ki dama kare yamna maru oiba festival amani aduna masigi festival asi monas September natraga October tha da celebrate tobani masigi festival celebrate tobo matamda Jews in ase kamana leiba haraga Jews live outside a temporary shelter matam khara moi si yumda leide bida festival si pangthopa manung asida temporary oina outside shelter tobani aduna masigi festival manung asida Jesu si popo orambani haibjang boi tha jaba aduni the word tabernacle come from Latin word meaning boats or huts asini huts are di sangmata aduni aduna masigi festival manung asida Roman singnasu Israel matasing adubu census do ngai koram ba oirambani maduda Jesu gi mama pa Joseph ba Mary su chaluraga yaguba adubu asigi festival tabernacle di hapsta Israel matasing bulum da leide bi da mapan temporary on leiramba matam du oibana maram orega makogi thungna ngai hapsa du kona deba leideba oirambani aibasi makogi tap saba thajaba views ani suba views aduni ahum suba group asina kari haibra raga Jesu popo numni si December 25 oiroi kari gino haradi December 25 asida Israel machasing gi yaw sin makot pa sikana na sa tokna dre masadi late November middle week sa mogi yaw o kari o mogi jiba sing se moina thamma do mo form mayum kainoda adum thamaga moga chan ngai re di thambiriga yinsin ba hokrabani December da kana na su ya oigira hameng oigira san oigira kana na su lamda sin adre yam inkraba matamni haibasi ahum suba blog asina haibane maram aduna Jesu gi popa no midasi September natraga October da oigani or March natraga April da Passover festival Passover festival matam March or April da oigani natraga Sukkot Feast of Tabernacle September or October asi manung da Yesu si popo oirambani haibasi mari ahum suba group asina haiba aduni mari suba kangbu group asina karino haibasi haibata gadi Luke chapter 2 da kona ubai matung na thawai singmana me kari Zakaria gi nupi una khiba tha Mary ngona muk una ba tha different leiba kot pa duga Zakaria gi mana ministry magi thabak perform to ba tha kuding ma du calculate to raga koi amari su group sing asina su adumana calculate to raga Jesu popo no mit tha asidi September natraga October da oigani haibsi makoina Bible udagi calculation to proof leye proof piye haibsi kon o kami o phangba aduna hoi point view mayam leri haina ngai di mayam leri adubo positive view da point mari negative view da point mari koina haiba discussion to discuss to loire aduna adubo sigi point sing view sing asena hana asing namak adu thajau ama tang ora so losino thajau haibati natabani adum makogi knowledge owner na bahaina sumaina negative view da sumaina lei positive view da sumaina lei haibati na sum discussion owner na ba knowledge owner na bahaina semdarakpa video ni adubu kuna khangna tabadi Jesu gi mapuk numi date asidi maru oiba nate events aduni maru oibadi aduna mapuk numi chikari gumba maru oiba taragadi sona Bible writer singda date asi haphalam gani haibati ena ta sing 100% paje adana machina pakodi data si dimaru oibanate event si amaru oibani habesi akhon o phangmani ni adugi maram na su oigani hujukan ni reverend pastor pikhan na le makoina data du karisu thausa de karisu maru oi hana lodaba haidabagi maram ase adana data si maru oibanate yesuna pukla hoi da mata pukla haiba event aduni maru oibadu maram aduna masi akhoi kitam oiresu haina knowledge oire na haina simlakwa discussion aduna soy wangam leba targa sumayam na pinaba yamuka hananing singjawani aduna mayambu ima ben sing marup sing new year asibo nungai na pangthurna ba ina best wish to jari happy new year
to you all in advance. Bye-bye.